Middle East Thengnariba lan asiga mari leinana potchai mamal tangkhalakpa thengnanaba amadi leibak asigi citizen sing ngak senaba Prime Minister Narendra Modi na mayai tangbal lauraga Cabinet Committee on Security CCS ki akhanaba mifam ama pangthokre mifam aduda Prime Minister Narendra Modi na hai Middle East hojik thengnariba lan asida leibak asigi citizen sing ngak senaba amadi lan asigi chaitheng yariba makhai phanghandanaba mari leinaba ministry singna hotnagadabani haiki mifam aduda awang bathaki panel amana energy fertilizer agriculture, logistics, amadi MSME gi matangda, laukhatliba thaurang singi matangda kupna khanaki. Masigi mathakta, leibak asida petroleum gi pothok sing maru oina LPG amasung LNG wathandanabagi matangda su khanaki hari. Haujik phawbagi oina domestic LPG cylinder gi mamal ahongba leitri. Adom oina mag black marketing tawba sing thingnaba anti-diversion enforcement ki thabak sing di kankhat khiba leikrabani. Mifam aduda Prime Minister Narendra Modi na makhatana hai thermal power plant da coal gi supply wathandanaba official singda khangan khibaga loinana gas based power generator singi kanglon sing khara makhai komthoknaba su khangan khre haujik leibak asigi oina coal stock marang kaina leiri haiki har gi matang da lengak na hai urea gi production leptana tawbaga loinana leibak asigi wangmada leiriba DAP amasung NPKS ki supplier singa coordinate tawduna kharif amasung rabi panthada har gi awatpa leihandanaba honari leibak asigi state singda su lo kaina har paishinduna thambana chingbada akanba mityeng changnaba khangan khre hairi mifam aduda nongmada changdaba yadraba potlam singi mamal hengatlakpa thingnaba control room sing hangdokpaga loinana state amasung union territory singa essential commodities act ki makhada real time coordination chathabagi matangda su khana nainakhi